ISBT Kumal Lampak second gate manak Nupa Magi Asiba sang amata dun leire masak maming khangdri matau karam na laikhidabano haibado housing makide sabsaba khangbangam dan leiri makataba pawmamina khisi Deputy CM Nemcha Kipgen Amadi Taurubagi Kotugi members sing na mass resignation tawkhibano Thasi ki Taraga manipuri Chief Minister Nemcha Kipgen Amadi Nupa kang Pukpi District Power ga Senapati Sat Robomatung Community on Tribal Unity Kotu ga mari leina office bearer members sing amadi Central Defense Committee gi masing yam lebe member kaya ama mass resignation tawkiba adu Deputy CM Nemcha Kipgen gi maram dagi oiba yai haina source amana hairi maikai khar da CM Kemsan na Kotu gi ngak tuna leiriba makhoi gi imaginary oiba buffer zone lanchilubagi Kotu kai kibani haina Laurabasu asengba waridi Nemcha Kipgen amasung mahaki mapuriba Kuki National Front gi leader Lemting Thang Kipgen na Kotu haiban lup asibu paisilaga makhoina tawningba tawba thabuk sing aduda pendraba Central Defense Committee CDC amadi members sing na mass resignation tawbani hairi Kemsan na Senapati Satringai numit nini wadingai April tang 9 da naga amadi Kuki ani gi marakta mahusagumna sana kaitel amasung Tingpi bungda khut thoknaba thodok to Kuki am village volunteer amanong maina panduna soki hairi thodok adu yaring ta phongdok pa oina rally ama sinkibani Kemsan lakpagi marang tawbadu da Kotu na sumapung phana rally adu support tawirakta amadi kang pukpi gi miyam na su tawrakta adu uro matung da Kuki jo village volunteer mayam na Kotu amadi Nemcha Kipgen da waruk khiba laikhrabani Maitaina ruching balengak sembata Kuki jo amata yaw yaroi haina kayar warning pikrabasu Nemcha Kipgen de deputy CM gi post paibata tana soba portfolio ani amasu phangduna hojik yamna nungaina leiri haina Kuki CSO amasung leader sing na waruri bani marak asida tronglau bi thodok tasu Kuki MLA amatana awaba phongdokhide adubu Nemcha Kipgen di laikhidraba angang ani aduge mihat adu akan mamong da kandem tawbaga loina matik saba serak pina basu phongdok pa thengnaki asumna Nemcha Kipgen deputy CM oirakhiba tha ani phajilak laba matung da Kotu amadi ITLF ki thabok thawong da yamna ohong bakaya lakhiba upadagi kulai paiduna ing 2023 gi May dagi lan kabliba Kuki amadi jo village volunteer sing gi wakal da pen da bakaya laikhiba adu handak Kemsan na maning tamna kangpokpi power ga satuna Senapati da function yawruba amasung halakpagi lambi da su Kuki MLA haukulat Kipgen gi mayum da sangtun unaruba asina Kuki volunteer sing da hena khoidau thitpa thawong am oikibani Nemcha Kipgen na Unsin badagi Kotu kangpokpi da Kemsan bu thingdabani haibasi Kuki sing gi pen da kholau amasu oiribani April taritasu deputy CM Law City ko yaw na hun kumay saw na pangtuk tunat hatabu promote tawbagi wathok Nemcha Kipgen gi mathakta leiribani nakal amarom da numit tarani gi mamang da surasan purgi jomu leader sing na so Nemcha Kipgen gi thabuk thorom de yaning daba phongdok bagi paw leiki jomu gi yamna machin chatpalu singba amana Nemcha Kipgen da warning tawkhibani jomi sing na taba mafam da Nemcha Kipgen na khuthing jilakanu hawjikti number 1 na kanano number 2 na kanano haibadu yengba tare haina social media gi khuthang da Nemcha Kipgen da haikiba leirabani masina takpati Nemcha Kipgen deputy CM oirakadagi Kuki amasung jomi ani gi maraktasu nungaina da thabu kaya sa thare takpani Kotu Nemcha Kipgen gi furit khawdar leiba organization ama oikhre haibagi pen da phongdok laduna Kuki jo village volunteer mayam resign tawbani haibasi phongna khangnar bu wafam amani sumna mass resignation tawkhiba sina matung da kari tawrakat bagi haiba khangmagam dri Kotu khaktana tana Nemcha Kipgen na control tawkhre haina miyamna warauri ba si Kuki MP Sadar Hills amani Hanagum machin thauna thabuk tawkhidraba Nemcha Kipgen na haiba iliba Kuki gi CSO ani Kotu amadi Kuki MP Sadar Hills da haiba asida makoina yaba mi sarhan ge salhan loi haiba asimasu handak manipur gi CM yumnam Kemsan na problem amata leitana satkiba asida khudam amani hawjik miyam na hangnari bu hang asi deputy CM Nemcha Kipgen Amadi Magi Kotu leina kari gi damak Imphal Dimapur lambi da maitai chatpa yadribanu haiba asini Security force na ukrul amasung kamjong da misang mikhai naina thabuk tawre haiba PM da wakat khre ukrul amasung kamjong district da naga amasung Kuki refugee ani gi marakta thokliba ungkatna bagi thodok asida Central Security force na misang mikhai naina thabuk tawre maram aduna misang mikhai naina amadi unconstitutional oiba mong da thabuk tawriba Central Security force sing asigi mathakta athuba da legal amasung administrative ki oiba thabuk sing lokhat piu haina Kanui third con voice of Naga youth na Prime Minister da memorandum piduna taksin khre Prime Minister na pisen kiba memorandum adu da makhata na hairi bana Manipur gi sing district sing asida Tangkul Naga indigenous community amasung Kuki refugee sing gi marakta leiriba ungkatna ba asi laksin na bo na ba Indian constitution gi matung inna Central Security Force na constitutional provision ki makhada sa thagada bani article 14 gi matung inna law gi miteng da sapmana ba miteng yengna ba amasung sapmana ba protection pigada bani haiba yauri Article 21 gi matung ina miyoi bagi punsi amasung personal liberty adu ngak sen gada bani amasung Article 355 ki matung ina state sing da
internal disturbance piribasing ningthina ngaksen bayawna leingak sasan tawgadabani haiba mayek sengna palli adubu kamjong amasung ukrul district tathokliba umkatnabagi thodok asina central security force na asan mirai naibagi thawong kaya sathare masina indigenous community oiriba tangkul sing saitheng kaya mayuknare mamang tha march kunda union home minister Amit Shah na chair lawduna pangthokiba chief minister amasung home minister Govinda Sangna pangthokiba mifam aduda sing amasung tampaki district sing da khulai Paiba kangbu chathok chasin tawba thigna akan ba directive pirakpa laikre loina sugi makhada leiriba sing asena tara atai arm group singi matakta operation chathadun khuchu kulai sing phagan ba khangan bareikre adubu su kedar khardi makhoi gi ground room thugaiduna designated camp singi wangbadu operate tawri maram aduna security force na misang mikhai nai na thabuk tawri ba sing asi yauriba leiriba soiba sing asigi matang da high court sitting na taragna retire just amana lead tawba independent inquiry ama akaknaba matamna sathanaba taksilli haiba warul sing yauri Lengak pairiba singna illegal immigrant haiba lauduna leire mitop khandoknaba foreigner tribunal lingbagi thabukti tawramdre MP angomsa bimol akoijam manipuri ain kaina miram dagi sangsilakpa illegal immigrant sing masa khangdopa amadi makhoi masagi maramda halankinaba makhoina pairamba India ga mari leinaba document sing kakthatpa amadi sat handaba haiba thabuk sing asi state ki mathawni haina Ministry of State Home Affairs Aiba serol piduna inner manipuri MP Dr. Angomsa bimol akoijam na khangalakle hairi wafam asi MP bimol na sahi asigi March kontra da Lok Sabha da rule 377 gi makhada manipuri ain kain changlaki mitop sing khangdokpa amadi maram da halan kinaba kari kari thabuk lokharla bage haina hanglaki bu wafam amaga mari leinana home minister gi maikei de iba serol piduna khangalaki bani hiram asiga mari leinana MP Angomsa bimol akoijam na mahaki social media post amada manipuri gi lengak pai riba sing masagi mathau kari no khangdre mathau chu tawdre core issue illegal immigrant haiduna panglau to lauraga leire center na lengak pai riba si BJP na lusingba sarkar ni manipur sarkar pai riba si su BJP na lusingba sarkar ni legislature amagi mathauna karino MP amagi mathauna karino khangbidaba ngangning ba pangang tangang laga leire hairi Prime Minister Valensana Nepal gi hanba foreign policy puthokre Nepal da pangthokiba national election da mai paktuna nongna wasaklok duna Prime Minister gi thau puriba Valensana malam gi tongan leibak sing chutnariba foreign policy ga manana leiba asigi hanba foreign policy puthokre Prime Minister Balendra Sana puthokiba Nepal gi hanba foreign policy adu Nepal first Nepali first ta yumfam oiduna semba policy ni hari National Independent Party Nepali Congress Communist Party of Nepal UML Nepali Communist Party National Democratic Party amadi Labor Culture Party na punsinduna semba anoba Nepal nga kinumit chamani gi program gi saruk ama oina foreign policy asi puthokibani hari Nepal gi nauna putholiba foreign policy asi tongan leibak singi marakta nauna nungsi nabagi mari semgatuna leiba asi bu chawkhatpagi lambida lakna nabagi pandam da semba policy ama suni haina Balendra Sahana makhataki Malemda leiriba leibak pumna mangna international law hiram amata da kanthok tuna chatpa yaro UN Malemda leiriba tongan leibak singna malemgi oina leiriba international law asi hiram amata da kanthok tuna law asigi mayok chatpa yaro haina United Nations UN gi Secretary General Antonio Guterres na phongdurakli UN gi Secretary General Antonio Guterres na mahaki official X account ta thadorpa warul amada malemgi leibak singna international law asi ngakna chatkadabani hariba law asi leibak pumnamakta chatnaribani international law bu ikai khumna duna ngakna chatpa haibasi tongan leibak singi apambagi makha ponde International law yauduna malemda leiriba leibak singi marakta thajanabagi mari thamba ngamloi thajanabagi mari thamdana malemda thokliba conflict asi thowan ba haibasi oithoktabani Middle East da thokliba conflict asi boloishinnaba region asi da leiriba leibak singna su international law asi ngakna chatkadabani haina phongdorakli UN gi Secretary General na X account ki kuthangda thadorakpa top power amada malemda leiriba tongan ba leibak singna masagi leijariba power adu uthoknabagi mingda amaga gi marakta conflict thoktana malem asi conflict na yomlaba mafam ama haibadu oirakli conflict sing asi dagi ngak thoknaba ama tangai ba pambai di leibak singna international law ngakna chatpani haina su mangna makha tarakli West Asia da thokliba geopolitical gi conflict amadi hingsa yawba thokdok wathok sing thoklinge cherak asida UN gi chief na international law malem gi tongan balaibak pumna makna ngangna chatkadabni haina phongdorakibani ningsingba yabadi UN gi spokesperson Stephen Dujarric na haukiba numit kharani gi mamangda Pakistan na mediator oiduna US amadi Iran gi marakta wari sanaba adubu thagatpa phongdokladuna US amadi Iran na wari sananaba lokhalakliba khongthang sing asi thaganingai ni haina phongdorakiba su laikre Chahi kuntra hena wari sanaba ngamdana laklaba matung Israel amadi Lebanon gi marakta wari sanakibani
US ki Washington da haukiba leibak pukpa numita Israel amadi Lebanon gi marakta wari sanakiba adu chai kuntra hena wari sanaba ngamdana laklaba matung wari sanakibani haina US na phongdorakli. US ki Department of State na thadorokpa cherol amagi matung inna haukiba chahi 1993 dagi hauduna hojik fauba Israel amadi Lebanon gi marakta thokliba tongan ba conflict sing asibu loishinna ba honabada ngasi fauba wari sanaba ngamdana lakli. UNIFIL gi United Nations gi Peacekeeping Mission amadi United States na mediator oiduna kayarak hanna laiba anigi marakta wari sananaba honabada mai pakpa ngamdana lakrabani. Chaliba chahi asigi March ani dagi hauduna Iran na saugatpa Hezbollah na Israel gi mathakta rocket sizinaduna attack chatharakiba aduna maram oiraga Lebanon gi makuk thongba political authorities singna wari sanaba asida apamba phongdorakibani adubu Lebanon gi maikai dagi kayarak hanna wari sananaba taksillabasu Israel gi maikai dagi haukiba chayol fauba wari sananingbagi apamba phongdorakiba laite Lebanon gi Joseph na Lebanon gi territory singda Israel na attack chathaduna yamlaba miyoi kaya gi punsi mangan badana tana kaya amana sopa nanghanba asina kariguma makhal amatagi afaba fal amata purakpa ngamloi Hezbollah yauna khulai paiba non-state group sing khulai thadok khanduna ingtapagi punsi mahingda hanjil halakna bahonagani haina phongdokraba matung Israel na wari sanaba sida ayapa pirakibani haina US ki Department of State na phongdorakli amaromda Israel ki Foreign Minister Gideon Sarna haukiblea pupanumita Lebanon amadi Israel gi marakta conflict thokpa laite thokliba conflict asi Hezbollah gani haina phongdokna rakhibasu laikre panbeya badi haukibleba pupanumita US na mediator oiduna Israel amadi Lebanon gi marakta wari sanaba adubu yaningdabu phongdoktuna Hezbollah na Lebanonda Israel military na occupy tawduna leiriba tongan ba mafam singda akanba mongda drone amadi missile sizinaduna attack chatharaki hairi Iran na makhau pong na Red Sea Gulf amasung Sea of Oman thingjingani haikre Iran gi hithangphom singda United States na makata na ayat apan pirabadi Red Sea Gulf amasung Sea of Oman thingjingani haina Iran gi military na makhau pong na haikre leiba adugi military Central Command Center gi luchingbana Iran State Television da phongdorakiba warol amada United States na Iran gi hithangphom sing athingba thamnaba honariba asina leiba asigi commercial vessel amasung oil tanker singda khudongcha da bathokalle amasung US gi thawong asi ceasefire framework Khonggoina bani hainasu Marasiraki Islamic Republic ki matik mayai leraba lanmi singna Persian Gulf Sea of Oman amasung Red Sea da makal amatagi export natraga import ki thabak sing makata na chathaba yahaloi haina military Central Command gi luchingba Ali Abdullah hina phongdokibaga loinina Iran na matam leiba khibakta leiba ki yaifana bagi damak thabak tawgani amasung ningtam mangak na bagi khongthang sing lep palaitana lakhutkani haiki US amasung Iran gi hojik chathariba lana silep na bagi pandamda numit kharani gi mamangda Islamabad na wayenduna Laibak anigi marakta yasinaba puraknabagi wari sanakiba mai pakhidaba tungda haukiba ningthaukabadagi hauduna Iran gi hithangphom singda US Navy na thingba thamduna lakibani Washington na lakholaliba thaurang asi Iran gi maritime threat cha khurau thanghanduna laiba adugi Samilon mapangal sonthahanabagi khongthang amadani US na Iran gi hithangphom singda athingba thamlabasu masing yamlaba jahaz sing Iran gi hithangphomdagi lamthaduna Strait of Hormuz phauduna chatki hari Iran gi Tansim News Agency na phongdorakpa warul amada Iran gi kha thangba sarukta leiba hithangphom singdagi jahaz sing makal amadagi ayat apan pidana Strait of Hormuz phauduna chatki hari haukiba pung kunmari da Iran gi commercial vessel sing malem gi tongan ba panthungphom singda thungluna bagi damak khongsan ba hokre hainasu Iran gi military gi maikai digi phongdorakre Iran gi foreign ministry gi wangang Lois Mel Wagai gi paujel amada US amasung Iran gi marakta wari sanaba mai pakhidaba matungda Pakistan gi miyut sing makhata na lan gi warushin purakna bagi asanba mi enga loinina Tehran da thunglaba yabagi oithokpasu lei haiki AP na Raghav Chadha Jet Plus Security lauthokraba matung BJP na Jet Security pikre Aam Aadmi Party AAP na luchingba Punjab Lengak na party asigi Rajya Sabha gi MP Raghav Chadha da piramba Jet Plus Security lauthokraba matung Raghav Chadha da BJP na luchingba Central Lengak na Jet Security pikre Agency ki pauna phongdorakpada Raghav Chadha gi anauba jet security piribasigi mathau taba arrangement sing sin langlingai da Delhi police na Raghav Chadha bu khudaki oina ngak sengadabani haina center lenga na khangalakre haibi center lenga ki khongthang asi intelligence bureau IB na kupna yengsilaba matungda Raghav Chadha da security amata pidrabadi thowaningda thodok tholakpa yai haibagi chingnaba leibadagi IB gi recommendation matung ina pibani hairi AAP gi maikai dagi Raghav Chadha asi mamangdagi hauna BJP ga sokna samnaduna lakpa misangni amasung mangonda security gi piraklibasi mantik nabagi thawong amani haina phongdoraki Punjab lengang na Raghav Chadha da piramba security lauthokli karigino haibigi matangdadi wafam amata phongdorakidri Iran da khusukulai pidanaba China da Trump na khangankre US President Donald Trump na Iran da khusukulai pidanaba China gi President Xi Jinping da aiba cherol thaduna khangankre amasung
ꯆꯥꯏꯅꯥꯅꯁꯨ ꯇꯦꯍꯔꯥꯟꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯤꯔꯔꯣꯏ ꯍꯥꯏꯅ ꯐꯣꯛꯁ ꯕꯤꯖꯤꯅꯦꯁ ꯅꯦꯠꯋꯥꯔꯛꯀ ꯑꯈꯟꯅꯅ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯈꯟꯅꯅ ꯎꯅꯕ ꯑꯗꯨꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯑꯏꯕ ꯆꯦꯔꯣꯜ ꯑꯗꯨ ꯀꯔꯝꯕ ꯃꯇꯝꯗ ꯄꯤꯈꯤ ꯍꯥꯏꯕꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝꯗꯤ ꯐꯣꯡꯗꯣꯔꯛꯄ ꯂꯩꯈꯤꯗꯦ꯫ ꯍꯧꯈꯤꯕ ꯆꯌꯣꯜꯗ ꯏꯔꯥꯟꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯤꯔꯕꯗꯤ ꯆꯥꯏꯅꯥꯒꯤ ꯃꯊꯛꯇ ꯈꯨꯗꯛꯇꯒꯤ ꯆꯥꯗ 50 ꯇꯦꯔꯤꯐ ꯊꯝꯒꯅꯤ ꯍꯥꯏꯅ ꯌꯨꯑꯦꯁꯅ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯁꯨ ꯂꯩꯈꯤ꯫